अहानबदा मरुइबा पाउ पिजरी मिनिस्टर एमएलए सिंगी मयुमदा मियाम थोमजिनदुना खोंजंग चंगसिन बहौख्रे एमएलए खरगी मयुम थुगाइबदा नतना खामदुना लेबा गाड़ी कयामसु मई थाख्रे ख्वाइरंबन इमा कैथेलदा मियामगी इहो मतम कतना चंगसिनबा कोकोमिना लाउथोख्रे पुंग कुनमरीगी मनुंगदा एमएलए यांखै इमा कैथेलदा लाक्लगा मखोइगी फिरेप लाउथोकनबा खंगलक्ले मियामगा पुना थबक तौमिनबा यानबा चीफ मिनिस्टर यावना एमएलए यांखै बक हम थादोपिरो हाइना लुप 16 गी वांगांगलोय सांतना हकपमना तक्सिलक्ले हौजिक थोकलिबा इरांग असिगा मरी लैनना एमएलए यांखैना मणिपुर की दमक चब चाबा फिरेप अमा पुंग कुनमरी की मनुंगदा लौगदबनी हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुरना तक्सिलक्ले भारतीय नागरिक सुरक्षा संहिता 2023 की सेक्शन 163 की मखादा इम्फाल वेस्ट डिस्ट्रिक्ट अमसुंग इम्फाल ईस्ट डिस्ट्रिक्ट अनिमक्ता ngasi numitang wairam pung 3 minute 13 dagi total curfew thamjenkre mobile data service su numit nini thingjinkre tha nipan khakta ngairiba angang hatba kuki terrorist sing chairak piu haiduna RPI thawalegi luchingba singna ngasi India gate mamangda khongjang changsinkre amade laimara maning amasung irengbam awang maningda kuki kulai paiba signa bom amasung nomai round kaya kapsinduna landarakre Kurumjare Times of Manipur ki Manipuri pau midyang tabiri ba pumna mapu LUXMI KONGKHAM na tram no jare hause pau sandokna pisare Kuki kulai paiba singna micham taruk pharaga ahum hatoki bathawong adu yaningdaba phongdoktuna Minister MLA shingi mayumda yam thomjinduna khongjang changsin bahukre MLA kharagi mayum thugaibata natana yumda khamduna leiba gari kaya miyamna mai thadokre ngasi ayuk lampel sana kaithel da leiba IPR Minister Dr. Sapam Ranjan gi mayumda miyam thomjinduna khongjang changsinki Miyamga Dr. Sapam Ranjan ga unaduna wari sanabada mahangna athuba matamda state cabinet mifam phamduna laingaki oiba chab chaba firep ama lauragani karigumba mifam aduda miyamgi apambagi matungina firep lawba ngamdrabadi minister pham khakta natana MLA gi phamdagi fawba resign tawgani haibagi thajaba pirakre hairi Minister ga unaruraba matung lampel sana kaithel development authority gi vice president David Nahai kuki militant singna tawning ba mongda nupi angang phawba Paduna had patupagi tabak chataraglaba fawba pali balengak asina soinairaba amagum karisu taubangam dana lady basi pende mihara sigamari lainana karigumba ngasi phamgadoriba cabinet mifam asina laikhai taba pirep ama lobangam drabadi akanba iho amagi damak sem saduna leire haina mahakna phongdoki Nasi ako'y laise maruoy na ngarang gi kuya ang mi siribam gi makoy taruki misi sigi matangda ako'y hojik si misi si dungi mamangda maliste lengang na amade tungan ba lengak sigi leader mayam na tungan ba makoy gi law taragasu hojik ti laitre haibadu punna confirm tawrabani na ako'y gi honorable minister ako'y gi sir Ranjan na mahakay ba wakhlon tuni ako'y na phongtok piyo na lakpani ado mahakay ba wakhlon si Lainga kasi na tabak ama torok taba tarabadi ako'y miyam ga humna chatlaga puna tabak tawminagini habi commitment ako'y dapire ado masigak tani ado ako'y ngasi laise lamphel maikay yoy na layriba nupa nupi khak taba makay apun boy na lakpani masifaw buda lainga ki maikay digi ngasi si ako'y cabinet mifam gani hai maduda chap chaba positive ever response ba lak taragadi miyam gi ho amagi damta ako'y siyam saraga layre aduni anytime miyam gi thuk tawun haibo Miyamna MLA Minister Singi mayumda changduna khongjang changsin kiba duki sarukam oina kaisamthong SC MLA Sapam Nisikan Sagolban SC MLA RK Imo Uripok SC MLA L Ragumani
Pachoi ACG MLA Sapam Kunjakesor, Thangmaiban ACG MLA KS Joy Kishan, Langtabal ACG MLA Karam Siam Amasung, Nauria Pakhang Lakba ACG MLA S Kebina Chingbagi Mayumda Miam Changsin Duna Kongjang Changsin Ki. Ngasi nimit yung ba matung pungahum gamin kuntra rom taba duway da may kay kyadagi lakpa miyam ama Pachoi ACG MLA Sapam Kunjakesor gi Tira Bazar da layba mayumda thomjilakhi koisaw naraba miyam aduna MLA gi yumda khamduna layba gypsy gari ama yauna gari kaya tugaiduna amang ata thokanki tungda mafam aduda khamduna layramba silver machugi Maruti Alto car registration number MN06L8524 yauna gari macha mari lambida putoraklaga mai thadoki thaudo adugi pau hek phangbaga police amasung Manipur Fire Service ki team sing mafam aduda changsin naba khonabada miyam aduna thatpadagi changsin bangam ki dehaina pausina makatari Kuki kulai paiba singna micham taruk jiribam gi jakuradore phaduna pukraga ahum hatok lamagi thawong adu yaningdaba phongdoktuna khwairamban ima kaithilda miyam gi iho matam kaktana changsinaba kokomina ngasi lauthokre khwairamban ima kaithilda miyam gi oiba mifam ama pangthoklaba matungta wafam asi kokomigi spokesperson Kraizama thobana phongdokhibane mahna makha tana hai khwairamban ima kaithilda miyam ga loinana Changsin gadaba kongjang sing adugi manungda ngasi numidang pung taret tabada khuta maira paiduna lambi lamjawda thokduna kongjang changsin ba ana lainga mari leinaba sing yaudana kudaktagi government of India ga mari leinaba loisang sing thingjinba amadi lakliba pung kunmari asigi manungda kuki narco terrorist sing maru phangna takthokpaga loinana MLA yankai ima kaithilda laktuna makoigi oiba pirep lauthokpa haiba yauri Mari Sule Lenedana Tampaki Mafam the Armed Forces Special Powers Act Namzil Laga Tamzalaiba Sigi Mayokta Miyamna Kolau Laura Kanda Atubada Asfashi Manipuragi Handona Navagi Ware Manipur Lengana Lona Navagi Kolau Si Mairagi Reliduda Lawiu Aduga Manipur Miyam Mapungana Maikai Leba Apun Beluki Miyam Kuting Magna Ima Kati and Naikwana Sidagi Hojari Basi Matam Katana Sata Zagadaba Kumjangni Masida Akoi Ahing Yarektuna Ayu Nundin Nusha Kangdana Kumafam Masida Akoina Taliba Pandam Singasi Pangdiba Koi Kongjang Chamchal Lakanda Matam Matamgi Kongjang Sing Lautokani Haiba Kongjang Singasi Lautona Honabada, Miam Puna Saruk Yaminaduna, Makai Makai Library Chino, Ibandun, Pudimagna, Imaka Tin the Lakpiduna, Miam the Pantokadori Baduna, Matam Kataba Kongjang Sida, Saruk Yaminasi, Hyderako Kumi, Makadigi, appeal to Zeri. Miyam Gapuna Tabak Tominaba Yana Bache Finesse Yauna MLA Yankai Magpam Tado Piro Haina, Luktara Humdogi Wangang Doi Santana Pamna Takshilakli. Kaisambata laiba ipsagi office ta pangthokpa paugi mifam amada wafam ase phongdokladuna mahagna hai lamdam asigi hauze oiragli ba pibam ase aikoi amata oina thengnaminabagi tangai fadaba lei kokomi amade miyamna irang asiga mari lainana chongsilakpa kongjang khudingmakta luptara humdoina mapung phana sogatkani lengak asida yauriba chief minister yauna MLA yangkhaina su miyamga punna chatminaba yanaba pham thadokpiro National Political Party Singda member oiriba amade party ki thaupuba siksu resign tobiro miyam nasu isa isa na thoriba gari sing amade yumda amuba machugi phiral thetpiyo makatana center amasung stelenga ki makada leiba office sing thingjinbagi kongjang su changsilagani haina mahakna makatana phongdokhi ngasi yauraiba ihogi mawongsida miyamna tawrokpa any thabakta apunba akoigi luktraum doisina miyamna haiba miyamna apambaduda akoi Miyamna Pamadu Chaminagani Habasimaga Tamzage, Aduga, Akoigi, Miyamda, Koina Muk Tamzanizina, Nasimaksu, Mamang the Tokiba, 2001, June 18 gi, Maung the Tolokpa, Mamikara, Akoi Upange, Akoina, Masigi Mamisi, Giwata Natana, Akoi Miyamsi, Adugane Satiba, Kariguma Makoina resigned the wife of the Yadrava, Natraga, political Filipama, Manipurgi, Weba, Lominas Yavasida, Yadava Targati, Madudagana Satiba, Philip Lominova, Shiva, Natraga Chang Mahaiba, Landam to the Koi Chaminanaba, Adugi Taurang, Akoigi, Makai, look round the Guina, Akoi ready the Lazare, Miam Yapama to the Chaminagani, I was a Masi Akoi look round the Makai Tamsari. Hauzik Togliba Irang Asiga Mari Lainana MLA Yankaina Manipurgi Damak Chab Java Pirep Amapung Kunmarigi Manunda Logadavani Haina Federation of Civil Society Organization Fox Manipurna Takshilakli
Manipur hausi oirikliba pibam asiga mari lainana ngasi kawa bori makhongda leiba MWF ki office ta pangtokpa paugi mifam amada Fox ki president TX Manihana hai Kuki khulai paiba singna phajin ki ba nupi amasung angang taruki manungda ngarang nupi ama amasung angang ani gi thawai yawdraba hangchangmuina phangkiba do akanba mongda condemn tawi hauji kuki khulai paiba singi makhuta laihoriba maunaha ani adugi khanbada wadaba ngamde Manipur ki apunba saktam da singna duna chatharakliba lanasida maruoiba thaudang lauriba chen kuki jogi MLA Kuki gi lalholup sing amade ITLF amasung kotuna chingba kuki gi CSO pumnamak center amadi state government na terrorist oina lauthokadabani thogliba irang asiga mari lainana laihoriba MLA yankhaina Manipur gi damak chapchaba phirep ama punggun mari gi manungda lauraga miyamda lauthokadabani madu ngamdragana assembly constituency singi miyamna khongjang changsilakani Manipur gi apunba saktam da singnarakliba amade picham miyam gi punsi tem singnarakliba illegal chin kuki jo sing Manipur dagi deport tawgadabani loinana starasi da NRC atubada chana hangadabani hauze political party kharana irangasi thawoidaba mongda chathariba membership enrollment drive ase kudakta lepkadabani hauze oiriba Manipur gi pibam asida CSO sing amato oina punsinduna common oiba agenda amada chatminnanaba apunbagi oiba pirep ama lominasi haina manihana makatana phongdokhi ngasi kuki thenana bagida makta ngasi Manipur da lairiba achobudagina apik pa CSO tongan ba lekai ki kendra gi lairiba mayam singa se koi punjana ba hona jai ba pham dum thamjage aduna ngasi dagi ai haiba wakalon je thadok narakanda akhoi gi haiba wafam singhan narakanda ngasi apun ba mi phama ma phamba kanda apun ba agenda ma sema kanda kaman loiba wafam ba putho kanda akhoi masem thenada ba targa di koi Manipur murkhiba kanda ngasi ma panda lairiba CSO ne na koi leba kanne aidana koi na miyam da lauriba singa se akhoi hana murkhiba ya haiba wafam je thamjage maramadana akhoi masem atuba matam punjana base koi sinjarake मैम खुदिम अखोई इनवाइट तौजरके अथुम मतम दाल पिरकांदा अखोई पुंजलकांदा कमन लोइबे एजेंडा अमदा कमन लोइबे वाफम अमदा सिंगलकांदा अखोई ngasi इमा लेबाक मणिपुर सि कन्नब होनबदा चौ थौदां लौमिना जे वाफम जे थमजगे Hauzik lamdam asida oiragliba pibam asigi yenglaga pamdaba thodok sing thoktana balaukhadpa section thorang ama oina Bharatiya Nagarik Suraksha Sanhita 2023 ki section 163 ki makhada Imphal West District amasung Imphal East District animak ngasi numidang wairam pung 3 kuntra dagi total curfew thamle haina district ani asigi district magistrate singna thokpa order amana khangalakli Bharatiya Nagarik Suraksha Sanhita 2023 की section 163 की मखादा Imphal West District अमसुंग Imphal East District के district magistrate सिंगना थमलिबा तिंगबा से मखाताना order मथोक्तबा फाउबा लेगने अतिंगबा से लेरिंगै मनुंगदा district अनि असिदा लेबा मियोय खुदिंगमक मसा मसागी मयुमदगी थोरकपा यारोय अदुबो health electricity CAF NPD PHED petrol pump municipality press amasung electronic media court ki thabaka mari leinaba thabak sing airport ta chatpa amasung halakpa passenger sing amade airport entry permit yawpa sing yauna essential service sing yoinadi athingba sina conseloi haire nauna thopo order asina district ani asida ayupung manga dagi numidang pung 9 fauba curfew komthok lamba do cancel tokre haire Hauzik lamdam asida oiragliba law and order fibam asigi yenglaga makhatana pamdaba thodok thoktanaba internet amasung mobile data service numinini thingjinkrei Chief Secretary Dr. Vinit Josina thokwa order amana hai atingba asida V-Shed broadband IILL amasung FTTH amadi VPN servicing konsingani atingba si Imphal West Imphal East Bisnupur Thoubal Kakching Kangpokpi amadi Churachandpur district ta chanagani atingba si ngasi numidang wairam pung manga ga minute 9 dagi chanaba hogani hainasu order asina palli Thanipan khakta ngairiba angang hatba kuki terrorist sing cherak piu haiduna RPI thawali ki luchingba singna ngase India gate mamangda khongjang changsinkrei Republican Party of India thawali gi National Secretary Maheswar Thongnawjamna luchingduna party asigi luchingba kayana ngasi New Delhi da leiba India gate mamangda changsinkhiba khongjang aduda Kuki narco terrorist sing Manipur dagi kudakta lauthu amade Save India from Kuki terrorist haiba yauna tongan ba wahai kaya iba placard kya sizinaki Ngasigi khongjang aduga mari lainana Maheswar Thongnawjamna hai Manipur da thogliba irang asida center lengang na tumina leishinduna lakpadagi ngasigi pibam asi yorapani kuki kulai paiba singa se lengang na thengnaduna Manipur kanbiyo hauji oirakliba pibam asidi kuki kulai paiba singa se micham miyamna thengnaduna leire masida khwaidagi hena tamthiba thodok ama oina hantal juri bamdagi kuki kulai paiba singna phajin kiba miyoi taruki manungda yaukiba thanipan khakta ngairiba angang yauna miyoi singadu hatlakliba shini
thawong asi terrorist ki thawong ni hairoidabagi maram leite masida government of India na tumina election ba yaroi haina mahna makha taki Khongjang adu Delhi police na lambi da thatpadagi maike ani gi marakta akan mamongda muknaki muknaba adu da party gi member nupi amasu asogapan yauki Chairak adu da Khongjang changsiliba member sing adu police na phana bo honaki tungda maike ani da yanaba purakpadagi Khongjang adu ingna tamna loishinki Leimara maning amasung ireng bam awang maning da kuki kulai paiba singna ngasi numit yungbada bom amasung nongmai round kaya kaptharaktuna landarakre Presta fangba paman hai kuki kulai paiba sing aduna tingkai khunau kuki khuldagi leimara maning amasung ireng bam awang maning da lausuduna leiba lomi singtamna nongmai amasung bom kaya kapthaduna landaraki kuki singna nongmai amasung bom kaptharakpa dugi pakumoina state force ki maike dagi su nongmai round kaya kapki mafamadu da lausuduna leiramba lomi sing thawai hingnaba sapagadaba mafam sing yengduna senthoknaraki Thaudok adu thokpagi pau hek phangbaga khudakta Bisnupur District Police amasung CRPF ki makok thongpa officer kayana luchingba tim sing mafam adu da laktuna oiriba phibam adu yengsinki Kung baro ta da khitang wali ba go asman lambi moi hawa lambi leje sigi nakan dei ne ba kumdar e phana adu moi amung chek dim ne ka pum ga bo me koi mathagi phaidom do a khom lu thogu do adu ta ba ado injin mutatlam da dia lo phram phokana injin musabe ta ja thokne ba Kuki kulai paiba singna phajin kiba myoi taruki manung da ahum hatoklaga hundoklambagi thawong adu yaningdaba phongdoktuna khwairamban ima kaithel ahum gi ima ivel sing irang haurakpadagi police ka ngai hak mungnakre Kuki kulai paiba singna micham ahum hatkibagi thawong adu yaningdaba phongdoktuna ngasi ayu pung 12 rom tarakpa duaida khoisaunaraba khwairamban ima kaithel ahum gi potpham pambi sing thoraktuna pendabagi kholau kya lauki ima sing aduna women and child target of Kuki narco terrorist Victim of proxy war amade mama macha hatpagi matangda Modi gi paukum pami haiba banner makada khwairamban kaithel ge thangal lambi dagi khongchara ma chatpa hauki khongchara do haugalakpada city police ki nupi personal singna thingna bo honaki adubu police ka ngai hak mugnaraba matung bitirota mamang pangna khongchara do makata na chatki khongchara do police na makata na thingna ba honaraba su thingbang ngamkide tungda khongchara do bitirota leiba congress bhavan gi get manaktagi median lan thoklaga halaki mafam aduda imaibel sing aduna pairakpa banner ama police na mulubadagi ngai hak amok ningai sangdanaki Tanjadu da CRPF ki nupi personal kharasu laktuna miyam adu control taunaba semsaki imaibel sing su kaithel tamna amuk halaki khongjang adu ga mari lainana khwaramban ima kaithel coordinating committee ki convener laistram memna paumi singda hai Kuki kulai paiba singge mihan mipun ase impal manungda thoktri haiduna aikhoi tumina leishin bagi matam natre baramaduna haujekti dola doli amade lupki wafam thidana maitei kandaba yade haibagi pirep ama punna lominarasi Matang asida lehoriba MLA yankhaya thubada kok chungsinaraga Manipur kannaba warep lawbiyo Kuki kulai paiba singna chatharakliba hingsa gi thawong singa sida Central Force na action lokhat pangamdriba sina chingama sung tamda center na tongan ba rule chathai haibado mayek sengna takle hauji oirakliba pibam asida de center ga samnaba natraga samnada ba haibaduna tongan ba wafam amo oikraga Manipur kannaba warep lawminarasi aikoi haiba sida lukudikmak ama toina punsilasi haina laistram memana makhatana phongdoki Leiba yabagi stage wangwan lale maramdi karigino haibada police station da refugee oina leiraga ima koi angang mi taruksia mioi taruksia moi puraga pharaga chatkeba khudakta moina central army thajal laga khudakta
मोगे मधु फंगनब अमता होटनबिदेबा अदुगा हुजिकती सिरे हाइबा कंफाम अमा लाए हाइदना मियाम पुनमना लोइन खंगेबा आइसे आइगे इमुंगदा इम्फाल दि थोक्त्री हाइबे याब्रा कंचुप योक्सले अदु योक्सलादि अखोय तुमिना लैबे याबा तंजा लैरक्त्रे अदु अरगदि ngasi पार्टी की दोला दोली लुक की दोला दोली आइगी मागी मिगी लोइना मक्तोगा मैतै हेबा खुनाई मैतै हेबा लैबाक से अखोय कंदबा यारक्त्रे अखोय की एमएलए यांखै से सि याम थुना चुंगजन बिरो अदुगा अथुबा मतमदा मतम थादना पुंग फादना वारेप लौबिरगा मणिपुर से कन्नना बहोना मिनरसी प्रजा कोई लाख कयासु आइगी मागी मिगी लुक अरांग करीबता लगते अखोय पुनमक अमतनी इंडिया गवर्नमेंट ना यादना तौरैबा थबकनेबा इंडिया गवर्नमेंट ना एमएलए कुकी एमएलए तारा से अमदी मागी बाजार खुंबा से टेररिस्ट ने आइबा से इंडिया गवर्नमेंट ने लखोकम थोए मोय तारा का अमदी कुकी नारो मैम से टेररिस्ट की थबकने तौरीबा से असुक यामना तमथीबा तौरबसिबो इंडिया गवर्नमेंट तमिना लैरगा मणिपुर गवर्नमेंट करी लुथानगा लैरिबनबा मणिपुर हाउसिंग नौन ओइरगलिबा फिबम असिना मरम ओइरगा खोइसाउनरब मियामना मफम मफमदा लंबी थिंगबा याउना इरांग हौरखरै इम्फाल अमदे मसिदगी हाइदोखिबा मफमसिंग खुंताक लानसिबगा पांखक ओइरे जिरीबाम डिस्ट्रिक्ट के जगुरादोडगी कुकी खुलाई पाइबसिंगना पिकलिबा अंगांग अहुम याउना मियोय तरुक फाजिनखिबगी मनुंगदा अंगांग अनि अमसुंग नुपि अमगी थवाय याउद्रबा हक्चांग ngarang phangkiba dudagi khoisaunaraba miyamna ngasi ayuktagi khongjang changsinba hauki Imphal mayol amade masidagi haidokiba tongan tongan ba mafam singda ngasi ayuk pung tara khara helakpa duwaidagi miyam thoraktuna lambi thingbagi khongjang changsinba hauki khoisaunaraba miyam aduna lambida tayar maithaba amade uwana chingba kaya phaijinduna athingba piki Oiragli bapi maduda Imphal manungi lambi ayambada gari chatok jasin tawbagi chang aduki matek hantaki loinana dukana chingba pumnamak thong lonsinaki Amaromda Khwaramban Ima Kaithel dasu Kaithel ahumgi imaibil singna irang haurakpadagi Khwaramban Kaithel kaiki pauna amasung thangal Kaithel gi dukan pumnama khuntak lansiba haibadu oiki loinana Nagamapal wahengbam laikai amadi uripongna chingba mafam singda leiba dukan pumnamaksu thong lonsinaki masiga iroinana numit yungba matungdagi tongan tongan ba maiki kyadagi lakpa masing yamlaba miyam Khwaramban Kaithel da punba hauki Nakalamaromda hausi waragli bapi bamasida security gi akan ba section thorang lokat poina chief minister gi banglo amasung Rajbaban taba lambi pomnamak security na lanban amagum ngak senduna lekre maruoina kai sampa junction oirangkom gi Krishna Premi walpam mapa Sanjen tung amadi kanglagi nongchup thangbo khojangda riot police yauda Central amasung state force gi masing yamlaba personal singna barricade na chingba khajinduna akan bamongda ngak senbagi thabak chathaba hokre Kadangban Sabal Lekaidagi Mui among us Yukuki Kulai Bible Singna Tanarakpadagi Sining Chita Hinghaure. Taudodugi Matang the Presna Pangba Palman Hai Taudogadunga Siayuk, Kuki gi Nakuyang Kulga Tainana Leba Kadangban Sabal Lekaida, Tokipane. Taudo Aduda Kuki Kulai Bible Singi Makutagi Sining Chita Hinghauraba Mui Aduna Kadangban Part 2 Sabal Lekaidagi, Ngangom Bashadakawi, Irangasina Maram Oiraga, Mark Hause Hause Kadangban Part 2 Leba, Kangna Chanaba Amagi Mayumda, Changzafam Lauraga Lebani. Pausida makatana hai ngangom bashantana mai thana ba sing leitre haiduna ngasi ayu pung taru kamine kuntrarong tarakpa duaida kuki singi khul nakuyanga tainana leiba kadangban part 2 saba lekai da leiba mahaki yumda singlo bachatki bashantana mahaki yumdagi singlo thokpa haurapada mafam aduda hanadagi leibo oigani haina chingnaba kuki kulai paiba mari rom kumtharaktuna nagyat animak koishilaki kuki kulai paiba singna koishilakle haiba bashantana khanglakpadagi mafam adudagi sambal chongduna amadi Yumthang nabagi inkol phauraga Labuk Romda Chenturakduna Kadangban Part 2 Phauba Thawai Hingnaba Chenturaki Maduda Kuki Kulai Paiba Singaduna Bashantabu Mate Khara Tanaraki Hairi Kadangban Part 2 gi area se Central Forestry Personnel Singna Ngak Selaga Leiba Maphamni Central Forestry Personnel Singna Ngak Seliba Maphamda Sigumba Thaudok ama thorakpa asina Kunja Singh aduki matik penadre Oiragliba piba masiga mari leinana Kunja Singhna Lamsang Police Station gi osiga unaki Maduda Kunja Singhna Sigumba Makhalgi Thaudok asi Matungda Mukhanna Thoktanaba Kadangban Part 2
अदुगे एरियादा CRPF की पर्सनल सेंग पुंग कुनमरी सेंट्री तानबा अमदे पेट्रोलिंग चनबगी वाफम थमकी हिरम असिगी मतंगदा लमसांग पुलिस स्टेशन की ओसी हयेंग कदांगबन पार्ट 2 दा लांगलगा यंगशिलगनी हाइरी पनबे याबदी कदांगबन पार्ट 2 साबा लेकाई असिदा मैतै सिंगी युम 16 रोम खुंदा लेतारगा लेबनी अदुबो हौजिक थोगलिबा इरांग असिना मरम ओइरगा मफम अदुगी खुंजा सिंग कदांगबन पार्ट 2 दा चंगजाफम लौरगा लेबनी हाइरी हौजिक थोगलिबा इरांग असिगा मरी लेनना थोकपा सेंसिटिव ओइबा इशू सिंगी पाउ फोंगबदा प्रेस की इथिक्स ngakna phongbiu haina Manipur lenga की IPR की कमिश्नर M जोइना अपील तौरकली वाफम सिंग असी मणिपुर लेंगा की डायरेक्टोरेट ऑफ इन्फॉर्मेशन एंड पब्लिक रिलेशंस न शिलगा डायरेक्टोरेट असिगे ऑडिटोरियम द पांगथोकपा नेशनल प्रेस डे 2024 की थौरमदा मांगना फोंगदोखिबने चेंजिंग नेचर ऑफ प्रेस हाइबा थीमदा वर्कशॉप अमा यावना पांगथोखिबा थौरम अदुदा एम जोइना हाई नेशनल प्रेस डे की थौरम पांगथोकपगी मरुइबा पांदमदे लेबाक असिदा प्रेस न पीरिबा कानबसिंग प्रेस की फ्रीडम अमदे एथिक्स ngakna थबक तौबगी वाफम सिंग नौना निंगसिंगबने टेक्नोलॉजी न कुमांग चौकशिलबा हौजिकी मतम असिदा न्यूज चैनल कयाना खुदा की ओइबा पाउसिंग अथुबदा संदोक्तुना मियामदा खंगहली मरम अदुना सेंसिटिव ओइबा इशू की पाउसिंग फोंगबा मतमदा कुपना येंगबा मथौ ताई करिगुम्बा असोइबा अमा यावख्रबदे मदुदा मियामना थाजगदौरिबने मणिपुरदा हौजिक थोकलिबा इरांग असिगा मरी लेनना थोकपा सेंसिटिव इशू सिंगी पाउ फोंगबा मतमदा निंगथिना वेरीफाई तौरगा प्रेस की इथिक्स ngakna फोंगबियु जर्नलिस्ट हाइबा सिनफम असिददे लाइनिंग लाइसोन अमसुंग कांगलु फुरुप की खेनबा अमता लेते लेबाक अमा अचुंबा लंबीदा पुरकनबा होनबदा जर्नलिस्ट सिंगी अचौबा थौदांग लै लोइनना लैंगा की अराना सोइपुमनमक प्रेस की मतेंगना चुमथोकदौरिबने इन्फॉर्मेशन एंड पब्लिक रिलेशंस की डिपार्टमेंट असिदे प्रेस न यांगलेन सरू ओइरगा चलाइबा डिपार्टमेंट अमने हाइना एम जोइना मखाताना फोंगदोखी DIPR की डायरेक्टर TI चरणजीत अमसुंग एडिशनल डायरेक्टर W फजतोंबिना प्रेसिडेंट मेंबर ओइरगा पांगथोकिबा नेशनल प्रेस डे की थौरम अदुदा तोंगान तोंगान बहिरम निपांदा मणिपुर स्टेट जर्नलिस्ट अवार्ड 2024 लांथोक्तुना इकाई खुमनबसु उतखी तोंगान तोंगानबा जाति खाइबा यादबा अदुगुंबा सरकार सिदा अखोई वाई फोंदोकपा ngамदरसु इबना सरकार सिदा करिगुंबा सिगैदी सोइरे सिगैदी लाले सिगैदी तहननि हाइबगी अदुगुंबा इन्फ्लुएंशियल या ओइबा अदुगुंबा तुल्लम ओइबनिना अखोई या असेंबा फोंना बोनगदा अखोई जर्नलिस्ट सिंग रिपोर्टर सिंग मयाम पुनमगना जोगो मतेंगमा अखोई लेबाक ओइना पांगबियु अदुगि मदकदा डेमोक्रेसी दे फाइट फॉर पिलर ना या चौवा पिलर मो से अदुगे मदकता कोई IPR डिपार्टमेंट लेजिबल सिटी बैकबोन होइसी कोई स्टाफ खत्तनती स्टाफ सिना कोई थबक सुजवे वानी प्रेस ना कोई डिपार्टमेंट सिटी बैकबोन डिपार्टमेंट सिटी मागे अचीवमेंट मयाम सि पुटनबो प्रेस की अचौब थुदान ले रिस्पांसिबिलिटी ले कुकी खुलाई पाइबा सिंगना चथरगलिबा का हेनबा तवोंग सिंग असि येंगलगा मखोइगी मथक्ता परा तंबीबा मतम यौरि हाइना मालेमगी ममिंग लेरबी एनवायरनमेंट एंड क्लाइमेट चेंज एक्टिविस्ट लिसिप्रिया कांगुजमना फोंदोरकली ब्राजील की रियो डी जेनेरो दा पांगथोकलिबा G20 समिट सरुक यानबगी दमक मफम अदुदा लेरिबी लिसिप्रिया कांगुजमना थादोरकपा वीडियो मेसेज अमदा वाफम असि फोंदोकलदुना मांगना हाई जुरिबामदगी कुकी खुलाई पाइबा सिंगना फाकिबा मिचम तरुक अदुगी मनुंगदा चही फाद्रिबा अंगांग अमा यावना मियोय अहुम थवाई यावद्रबा हक्चांग ओइना फंकिबा असि यामना थमोय सोकनिंगाइगी मसकनी ओइरगलिबा फिबम असिदा लेंगाग अमसुंग CSO सिंग तुमिना लेशिनबिगनो मियाम सुमिकप थोपिरो हौजि ओइरगलिबा फिबम असिदि मणिपुर लेरिबा पुलिस स्टेशन सिंग असि फौबा साफनिंगाइ ओइद्रे हाइबनी फिबम असि यौरबनिना का हेनबा थवोंग चथरिबा कुकी खुलाई पाइबा सिंग असि चबचाबा परा अमा तंबिबगी तंगाइ फदबा अदु लाक्ले हाइनसो पांगना मखाताना फोंदोरकली हजेक्ता मणिपुर की पाउ ताबदा यामना नुंगाइते अईगी थमोय से कायरे हाय तारे नहान जिरिबमदगी म्याम खंगनी कुकी सिंगना फाकिबा फैमिली अमगी मियोय तरुक तु ngasi angang ani yauna mabok ki dead bodies fangle ताबदा याम नुंगाइते मोय नुपी अतै अहुम दुसु कुकी सिंगना हादलमनी खंगी ऐसे तोफम खंगदे जफम खंगदे वाहाइफम खंगदे यामना कपनिंगी आइना हाइनिंगी से अखोई गवर्नमेंट CSO सिंग कई दोबिरी के प्रजा सिंग जे मिकअप थोकपीरो यामना पेंदे मखोई तरुक तो पुलिस स्टेशन दा हंगबा रिलीफ कैंप दगी फाकी बनी को
police station for safe oibirakte Manipur se kuki sing para tambiba matamoire Paugi marak thana atiana break ama lozari. Sky Hospital providing 24/7 emergency service of heart attack in Manipur. Don't delay, reach out immediately. If you're having symptoms of heart attack like sudden onset chest pain, breathlessness, pain in left arm, heaviness in chest, collapse, etc., hurry. Consult our experienced heart specialist for best treatment to increase chance of survival, and our available services are EPS RFA for palpitation, device closure of AST, PST, and PDA hole in heart, coronary angioplasty and stent implantation, pacemaker, ICD combo implant, balloon dilatation of heart valves, all kinds of open heart surgery, coronary artery bypass graft surgery, surgical replacement of heart valves, MVR, AVR, TVR, any other children with birth heart defects, etc. Heart OPD timings 9 a.m. to 4 p.m. Monday to Saturday, Sunday emergency service only. For more details, please contact reception Sky Hospital. Break matung miyang butaram nokchari makataba pau pisari. Marol fawba thoktriba angang ama yauna myoy akum koki kulai pai pasingna makut jalaba matung halaba fawba Prime Minister Narendra Modi na tumina lai shiliba si karigino haina Universal Mothers Organization UMO gi President M Sorojini na pendaba phongdurakli. Ngasi lampel pata laiba UMO gi office ta pangtopa paugi mifam amada wafam asi phongdukladuna mahagna makata na hai lamdam asida hause oiragli batan famasi yamna luba amane lining laisol amatada mi halu haiba wafam pande adubu pigliba angang ama yauna phajin kiba myoi sing hato kiba asidi yamna tamthiba thawong amane phibam asi aikoina amata oina thengnamina ba changi miyamna ai gi haiba wakhalon sing thadoknarasi asuluraba tan famasida matam kayagi mamangdagi ima kayana khongjang changsinduna Lautok hankraba amuba lo afaspa amuk hana thamjilagli si akan momong da condemn tawi haina so mahana makata na pongdoki. ꯑꯩꯒꯤ ꯂꯨꯞ ꯃꯥꯒꯤ ꯂꯨꯞ ꯍꯥꯏꯕ ꯈꯥꯏꯅꯗꯕꯤꯗ ꯄꯨꯟꯅ ꯊꯣꯛꯂꯛꯑꯒ ꯃꯁꯤꯒꯤ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯁꯦ ꯊꯣꯛꯄꯤꯔꯛꯑꯣ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯣꯈꯥꯏꯕ ꯅꯠꯇꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯁ꯭ꯀꯣꯂꯔꯁꯤꯡꯁꯨ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯔꯤꯕ MLA ꯃꯟꯇ꯭ꯔꯤ ꯀꯥꯕ ꯀꯥꯗꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯒ ꯂꯩꯕꯥꯛ ꯀꯟꯕꯅ ꯂꯨꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯝꯅ ꯂꯨꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯈꯟꯊꯍꯟꯖꯅꯤꯡꯉꯤ ꯇꯁꯦꯡꯅ ꯗꯤꯜꯂꯤꯗ ꯂꯩꯈꯤꯗ꯭ꯔꯦꯕ 미oi taru adu 노마게 추르가 잡아 mayum leitaba adugumba 사장하가 레이바 gumna leiriba ngasi madugi da tauriba aduda mafam adugi MLA na aingonda power sinade haiba karigi power sinade mana koki gi mayam to wangang bungamde karigi no haibada ma koki na thagatlaga kabane Kuki kulai paiba singna phajin kiba micham taruk phaduna pukhraga ahum hatok lamagi thawong adu yaning da phongdoktuna ngasi Thawal district ta su miyam na kongjang changsinkre kongjang adu gi sarugama oina ngasi ayu pung 8 rom ta ba duwai dagi Thawal kaithil pham dipi sing thoraktuna dukan sing thong lolhanki District asige manung chana leiba khangabok ta su National Highway number 102 da miyam na thoraktuna lambi da tire mai thaduna kongjang changsinki kongjang aduga mari leinana Thawal apun balup talgi publicity secretary Sanjenbam Amarjit na hai sahi ani pharaka dauraba lana sida kuki singna nupi angang khaktana hatoraklaba fawba lengangna wafamama fawba phongdoktana leiba si laibak thibane kuki kulai paiba singna maite kaya hatningba matamda hatpa amade phaningba matamda phabagi thawong kaya chatharaklaba asi fawba Government of India masung Manipur lengangna wafam amata phongdoraktaba si pende Kuki kulai paiba singi makutta laikidraba sing adugi imung manungna thengnariba awabada saru yabaga loinana kongjang asi changsin bani haina mahna makata na phongdokki Kutta kulai paiduna karisu to bangam dragasu aikoina lamdam asigi praja ama oina aikoina chatharakliba irang sida aikogi ngasi chamjakhraba nupi angang ta pabu kutharakpa sida aikoini yamna pendaba isa thamoi sokna nungai jadabada sengna phaujabaga loinana Thawal apunba luk talna Thawal kaithel amadi Thawal kaithel akoibada dukan phambiriba imaibel bung pasingda koina asi khaktangdi thonglonbi duna akoi punna awaba sok aminasi hajaru matamda Thawal da leba praja punamangna support tawbiduna hojik Thawal kaithel amadi sigi akoibada phammiba dukan sing thongloi lonbiba sigi demakta su Thawal apunba luk talgi maikaidagi hanna phongdokchari
Imphal nungtigi phongba pauche da Sangai Express ki Sega Road Thauda Babok Lekai da leiba office miyam na akaya toy thogalambagi thawong ado All Manipur Working Journalists Union amasung Editors Guild Manipur na akan mamong da condemn tawraglei Kasi amjo amasung EGM gi General Secretary na thadurakpa serolaman hai thaudoga sigi matang da amjo amasung EGM na kudaki oiba mifam ama Manipur Press Club da pangthokduna kupna khanabaga loinana yaningda ba phongdoki status sigi luraba tanfam asida miyam da chumba I pau phanghanaba hotnariba pauchi amagi office da akaya toy thogalamba haibasi achumbani haina lawfam thokte asigumba thaudoga si matungda muhanna thokan bigano Manipur gi irang asi haurakpadagi media na miyam da I pau pinaba ngamba thakda thaudang lawduna lakli irang manungda paumi kaya suga pandangkre security force singna purakpa ki hanba made chaithangbana chingba thaudo kaya mayok nakre amaromda khongjang changsiliba amade ihau hauriba singi maraktagi paumida ayarapan pirakpa kya su yaukre maramasina miyamna yariba makai paumi sing editorial staff printing staff amade hawker sing yauna I pauga mari leinaba miyoi sing chatok chasin tawbada apan ba pibigano haina so cherola sina makatari Kuki kulai paiba singna phakiba micham taruki manungda ahum hatoklaga hudoklamagi thawong adu akan mamongda condemn tawbaga loinana thawong adu da chenaba singlogi matungina cherak pigadabani haina Jury United Committee JUC gi convener Ais Priyanandana thaksilakle Gasi jiri ima maira paibi lopun balub jimpal gi office ta pangtokpa paugi mifam amada wafam asi phongdokladuna mahna makata na hai karigumba maralaiba singado phaduna chairak phanghandrabadi ngarangdagi kaukiba pungkun mari ki total shutdown gi khongjang ado hena kanchilagani laikidraba ahum adugi manungda yauba nupi adude juribamgi gigal khul mapada chenba jiri turel dagi phangkibane angang amagi halchangna barak turel gi Narayandur mapadagi phangkibane aduga angang amana Narayandur dagi khara chalaga leiba mafam amadagi phangkibane yamna laibak thibade laikidrabi nupi sing adu kuki kulai paiba singna tamthina rap tawraba matungda hatoktuna hundoplambani haina mangna makatana pendaba wafam kya phongdorakhi Sigumba tamthiba thawong asibu akogi jeucigi site tagi jeucigi maike dagi thawong asibu hakchinna lawbaga loinana akogi senariba koki jo militant sing asigi mathakta pungkun marigi manungda makhoibu phaduna khoi ain gi oiba chairak pigadabni aikoina phajin khiba khogi mioi sing nupi angang yauna phajin khiba mioi sing pungkun marigi manungda thadok pira oina khoi government ki saita mari linaba authority ki saita haja khibani adubu laibak thibadi hariba mioi sing asi aikoi ngarang numidang asi dead body oina aikoi recover tauba aikoi phangni habagi khoida chapchaba pau JUC da pirapgi matungina hariba 48 hours ki general strike asi amuka hena aikoi kansin bagaloina makhatana aikoi hariba general strike asi da khogi jiribam da leibiriba jininaw club laikai aikhogi mera paibigi sinnaw singna amuka hena haiba general strike asi sogot piduna amuka heno kanba general strike ma haibudu ohensi haiba wafam asi so JUC gi ma ke dagi thamjage Haukiba tang taramathoida kuki marjo militant singna jakuradur karongdagi phaduna pukiba myoi sing hatoklaga jiri turel hamadi barak turel da thadarakhiba thawong ado juribam kokomi student front na akan mamongda condemn tawi haina franaski coordinator Thaunauzam Rosena phongdorakle ngasi bau parada leiba juribam kokomi student front ki office ta pangthokiba paugi mifam amada wafam asi phongtokladuna mahna hai hauji fauba langla langjin khangba ngamdana leiriba micham ahumadu atuba matamda lengangna puthokadabani ngarang asiba changwina phangkiba angang ani amade nupi adugi mihata chenaba sing atubada puthokadabani karigumba puthokpa ngamdrabadi juribam da leiriba mahiroi singa kutsamnaraga juntara nipandagi hena kanba khongjang changsingani haina mahna phongdoki ngasigi paugi mifam aduda juribam kokomi student front ki coordinator TS Rosen Finance Secretary Eratan Media Coordinator K Somorjit Organization and Mobilization K Manitoiba amade Relief and Medical Thogjom Santosu Saryaki All Manipur Press Association Ampagi Yankhi Humdoi Suba Foundation Day ki thawram ngasi Manipur Press Club ki Loktak Poda pangthokre
Thoram aduda Board of Secondary Education Manipur ki Chairman Akham Joykumar, Secretary S. Jityalal Sharma, Ampagi President Y.K. Diren, Ampagi Advisor Dr. L. Kumar Amade, L. Bumesona Maruiba Mitunglen Singwena Saruyaki. Thoram adugi sarukama oina ampana putopa kumjali singani kun mangagi diary amasung calendar release tawki. Tungda singthaningai oiba printing press ahumda akhanaba mana piduna ikai kumna botki. Thoram aduga mari lainana Board of Secondary Education Manipur ki Chairman Akham Joykumar na hai matamgi matungina lakba ahongba kaya sina printing technology da ahongba kaya uba phanglei ahongba sigi mateng na ngaside quality leiba print sing puthokpa ngamlei makata na su quality leina puthokna ba khona minasi haina mahana makata ki Nakalamaramda Ampagi President Y.K. Diren hai malem gi oina printing technology asi yamna mangjin thana mangromda changsin bagal oinana aikoi sumadugi matung inna chana ba khona bagi tangai fadaba lei lamda masigi sanmilon da su mateng pangboina apapa makal gi print sing puthokna ba khona si haina mahana phongdoki Laiba industry, printing industry set, ekoi sabkan na bukan abada, ekoi ki members ina, ekoi lobby diba, Board of Secondary Education ki migrate ki printing association the PB diba contribution maruai na printing ki textbook ki ekoi ki angang sindi class 1 lagi na 10 book ki printing si board ki itu apa textbook si nang na bukan abada laiba Manipur ki laiba printing ki do social library perform sida ekoi da madugi opportunity mabi ba long java tv ba sigumba siga lone na ekoi na build of the ni de na sida sigumba si chapadan ba si ekoi gi lai ba kunai si ki ekoi gi minol sina toman ma section dinga lai ba ton way of life ka le minari ba toman ba department government department or private company or toman ba public labor sing labor sing aikoi masel siama gamaga support on kan mateng tong kan da aikoi di printing industry si support ko koi gedor bani Center amadi Manipur lengak na micha miyam ngak pangamdrabani na miyam na marom dom lengak janaba thabak paikhat pa hawrakani haina United Protection Committee Women Wing gi convener Laifrakpam Premilana phongdrakre Wafama Singasi Women Vendor Association, Nambol Kaitel, United Protection Committee, Nambol Bazar Development Coordinating Committee, Protection Committee Nambol ki, Apun Balub Singh na Punna Sinduna Nambol Kaitel da Pangthopa, Miyam gi Mipam Amada, Mahana Pongdo Kibani. Miyam gi Mipam Maduga Mari Lainana Mahana Makatana Hai, Lamda Masida Kundariba, Maite Purupda, Center na Yeliba Mitiang Asidi, Maite Purupasi, Mutanaba Kwanabani. Paramaduna Aikoyama Toina Punsinduna Tangnaminasi, Kuki Singh na Manipur, Tugai badi matik nate haina mahana makatana phongdoki ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯗꯥꯏꯇ ꯄꯨꯕ ꯔꯤꯛꯁ ꯂꯧꯕ ꯉꯝꯃꯣꯏꯗ ꯑꯣꯏꯔꯒꯗꯤ ꯁꯔꯀꯥꯔ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤꯉꯩꯗ ꯃꯤ ꯃꯥꯡꯗꯤꯉꯩꯗ ꯃꯤ ꯍꯥꯠꯇꯤꯉꯩꯗ ꯊꯕꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯣ ꯆꯠꯊꯕꯤꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯖꯔꯤꯕ ꯁꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯁꯤꯔꯕꯁꯨ ꯁꯤꯅ ꯍꯥꯠꯅꯔꯕꯁꯨ ꯍꯥꯠꯅꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯀꯟꯕ ꯑꯣꯔ ꯀꯟꯗꯕ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯅꯔꯒ ꯑꯩꯈꯣই ꯄ꯭ꯔꯖꯥ ꯍꯨꯞꯆꯤꯜꯂꯀꯥꯟꯗ kuki galan thengnarge haibase aikoi state sarkar da thamninge amadi central sarkar da thamninge Kuki kulai paiba sina jagurador karong dagi miyoi taruk phaduna pukhraga ahum minungsi laitana hatopi kiba thawang adu yaningdaba phongdoktuna Women Development Society maira paibina sinduna awang nawrem laikai sofa leirakta wakan mifam chatakre Awang nawrem laikai gi angang singna chatakiba wakan mifam aduda land ration biro land lepiro angang amadi micham hatpi yaningde we are innocent kids and children we want peace children are not enemies they are the pillar of the nation haina thaba placard kya sijinaki Laikidraba Vidya Personnel Takhelambam Tompog amasung Oinam Ramchandragi imong manungda Bisnupur District Village Defence Force Welfare Association alupalak ama makaigi senfam tengbang wena kutsinakre Bisnupur District ki SP KSH Ravi Kumar amasung additional SP Law and Order Yumnam Premjit ki mideng makada chatkiba tengbang khongchara duda sarugyakiba singna imong manung ki awabada sarugyabaga loinana Laikidraba Personnel ani gi thawaina mapugi leikoda ina ching lairuna bathawniki Tongan ba district court singda thaupunaba khalaba LDS singyoiba numetare ni chupna chathagadaba committee special drive training and outreach program kam orientation program ama ngasi High Court of Manipur da haudukre High Court of Manipur gi Chief Justice Siddharth Mriduna haudokiba thoram ado ngasi dagi thasigi kunithoi fawba chathagani hairi
Thauram aduda Chief Justice Siddharth Mriduna nauna khalaba LDA singbu thagat wahai phongdokladuna makoina judicial family de yaurakpada taramna okli haina phongdokhi mangna makata na hai court amada LDA singki thodang yamna chauna lei makoigi thodang na judicial system da hena khumang chawkhatpa ohengani training program asi nauna khalaba thomi singna district court amagi chana pathap sing ado ningthina khangnaba pangthokpani training program asi da saru yariba myoi singbu puning thagatpa amade program asi gi maramda hena khanghanaba quiz ko pangthoktuna best participant award pigani haina mangna makata na phongdokhi. I encourage you to make the most of this program, engage actively, ask questions, and absorb as much as you can. Your success in this training will contribute directly and effectively to your success in the courtroom and by extension to the success of the judicial system as a whole. Once again, congratulations to all of you on your selection. I wish you all the best as you embark on this new chapter in your professional lives. May you work with dedication, integrity, and a strong sense of responsibility to uphold the principles of justice and the rule of law. Hayeng pangthoknaba thawrang tawramba ibudau thangjing moirangi sanglen hongbagi thawramadu khudongchadaba khara leibadagi yaithokle haina thangjing seba mandal moirangi general secretary K Sitalzina thadurakpa cherola mana khangalakli cherola sinamaka tanahai ibudau thangjing moirangi sanglen hongbagi thawramasi lakliba poinugi taramangani panba December 15 da pangthokragani maramaduna mamangda sanglen hongbagi chepau phangkiba singna khudongchadaba sigidama warubiganu haina cherola sinamaka tana phongdurakli. Kuki kulai paibu singna phajin ki banupi amadi angang sing minusi leitana hato pirambagi thawang ado Manipur State Commission for Women akan mamongda condemn tawragli commission asigi chairperson TIS Tiningpham Monsangna thadurakpa cherola manahai mamang takta kuki kulai paibu singna phajin ki banupi angang sing ado tekta kaidana thaduraknaba commission asina appeal tawkhibani maralai jedaba nupi angang hatba si pangdabagi thawangni laikidraba singgi mung manuna thengna horiba wabada commission asina saru yari haina so cherola sina makatari. Yaralpa Tomakha Lekai de Leiba Saina Institute of Medical Sciences SIMS ki mahirui singna labdamasi datang dulai ta bahanjil halu aikoi tang dulai ta na leiba pami haiduna khongchada ma ngasi chatkre khongchada do Yaralpa Tomakha Lekai de Leiba SIMS ki institute gi khongsan bahuraga top thongkhong phawba chatki SIMS da nurse tamliba mahirui singna saru yaduna chatkiba khongchada duda we want peace justice for Manipur break the silence stop child killing stop abusing women haibana chingba kholau kyam sulauki. Security Force na Churachandpur District ki Dambi Reserve Forest tati bahuma ki tabak chatabada kuchukulai kyamarom phagat pangamkre police tagi phangba pawama ki matungina phagalaba kulai singa dude 303 rifle ama .22 rifle ama country made pistol ani local made cell manga tear gas grenade ani smoke grenade ama twins mortar bomb ama grenade grade 2 explosive 10 amadi detonator kunni hairi. Aroibada maroiba pa amuka hana pizari. Minister MLA Shingi Mayumda Miam Thomjinduna Kongjang Changsin Bahautrei MLA Kharagi Mayum Tugai Batan Natana Khamduna Leiba Gari Kayamasu Mai Thakre. Khwairambani ma kaithelda miyamgi ihau matam kaltana changsinaba kokomina lauthokre pung kunmari gi manungda MLA yankai ma kaithelda laklaga makoi gi phirep lauthoknaba khangalakli. Miyamga punna thabak tawminaba yanaba chief minister yauna MLA yankai mak pham thadopiro haina luptara humdagi wangang loi santana hakpamna takshilakli. Hauzik thogliba irang asiga mari lainana MLA yankaina Manipur gi damak chap chaba phirep ama pung kunmari gi manungda laugadabani haina Federation of Civil Society Organization Folks Manipurna takshilakli.
भारतीय नागरिक सुरक्षा संहिता 2023 की सेक्शन 163 की मखादा इम्फाल वेस्ट डिस्ट्रिक्ट अमसुंग इम्फाल ईस्ट डिस्ट्रिक्ट अनिमक्ता ngasi numitang wairam pung 3:30 dagi total set curfew thamjinkhre mobile data service su numit 2 thingjinkre tha nipan khaktang ngairiba angang hatba kuki terrorist sing jerak piu haiduna RPI thawale gi luchingba singna ngasi India gate mamangda khongjang changsinkhre amadi leimara maning amasu irengbam awang maningda kuki kulai paiba singna bom amasung nomai round kaya kapsinduna landarakre ngasi gi oina di matang sida Times of Manipur gi Manipuri Paulo Shinjare mityeng tabirba singbo mukahanna krumchari